ꯂꯦꯞꯂꯝꯕꯅꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤꯁꯤꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯒꯥꯔꯤꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯒꯤ ꯋꯥꯡꯕꯗ ꯈꯥꯝꯕꯗꯨꯁꯨ ꯅꯨꯄꯤꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯦꯛ ꯈꯤꯇꯪ ꯀꯞꯂꯨꯕꯗꯣ ꯅꯨꯄꯥꯁꯤꯅ ꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯀꯥꯏꯌꯨꯡꯁꯤ ꯌꯥꯅꯔꯛꯑꯝꯃꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯪꯉꯣ ꯀꯧꯁꯤꯟꯕꯁꯨ ꯏꯀꯥꯏꯔꯦ ꯋꯥ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯅꯨꯄꯤꯁꯤꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯕꯕꯥ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯈꯤꯕꯗꯒꯤ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯍꯜꯂꯛꯑꯕꯗ ꯅꯨꯄꯤꯁꯤꯁꯨ ꯃꯔꯣꯜ ꯂꯣꯜꯂꯤ ꯆꯪꯕꯤꯔꯛꯑꯣ ꯇꯥꯝꯅꯥꯗꯤ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯆꯪꯈ꯭ꯔꯦ ꯖꯣꯔꯁꯨ ꯇꯥꯝꯅꯥꯒꯤ ꯃꯑꯣꯡꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯑꯝꯃꯤ ꯅꯨꯄꯤꯁꯤꯒꯤ ꯑꯍꯣꯡꯕ ꯁꯛꯇꯝ ꯃꯆꯦꯠ ꯑꯃꯗ ꯁꯛꯇꯝꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯔꯤꯗꯒꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯈꯟꯅ ꯆꯪꯉꯛꯄꯗ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ ꯖꯣꯏꯁꯨ ꯁꯨꯃꯥꯡ ꯃꯆꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤꯕꯗꯣ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯕꯕꯥ ꯍꯩꯃꯥ ꯀꯔꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯦꯅ ꯆꯪꯉꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯐꯝꯁꯤꯜꯂꯛꯎꯅꯦ ꯏꯃꯨꯡꯂꯣꯝꯗꯪ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯇꯥꯕ꯭ꯔꯣ ꯅꯣꯏꯕꯣ ꯃꯤ ꯂꯥꯛꯏꯅꯦꯍꯦ ꯐꯤꯗꯥ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯖꯣꯔꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯥꯕꯨ ꯀꯔꯣꯝꯗ ꯆꯠꯂꯨꯕꯅꯣ ꯐꯦꯛꯇ꯭ꯔꯤ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯇꯣꯏꯅ ꯕꯕꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄ ꯇꯥꯔꯦ ꯑꯗꯩ ꯕꯕꯥ puthakhiba numitei amuktasu changri haida sida hana changambani kaide nungtigi hekta chango thabana mora macha ma paiduna thoraklami jor sorambaduda ma saraujai ibungwa isa laidana phamuse moradu George ki manakta tharei George morado manakta khare hena chingsilaga phamthari ma sum changamani da baba gi nakta hida guli gadi changnaina chari ko chari hida ne na khoi de su phangde bazar chatpa mi dane tapini bungo mayam laisin dawsi sel chinba tanja hekta oiba isa gi sel su singdribani kaya changino haisu hayu yade nangna kharadi ipa sanjalake ko ba sum kuina su loina khidoi siri haying koina kalakanda singjong singin tongnar ga loire hoine dobudi aduda sum baba na hangbanida isa gi su thabak ama paikha charibani sel nung chilamgada khanbani ba thudong na chinboi deda chillade dom hekta hairke hoi chillakan hekta hairo ibungo ima chalolake phamamko hoi ma thaba imung lomda changkhri thonga lomdagi lesabi macha amasu tamnabu kau tira changami je sumang nami phamni duga ubiba nate mangol lomda chumjingni mangol ka khatpaga khongdo khajik thangatpa wat hobada churi tabidu da mo pudruk tusili oima sire hai thoi tuni nangbo nang sana mayong thongna su thakreda baba mi ga lei urudre khajik chaina khangduna soga hairakpado ikaibadi nati ikaibu su phaurude amok imunglumda changkhre George ka joy ga su wari sanarami khangdre de bungo lairabada lai changi haiduni dasa se mathang hekta dasilakwa baba thoina su adomda khanjan bilunu da mi lejadabani na waini he wadana phamchu leite ichilinau ani subu sunata sel nungibu khangadra miro leitabagi bu wagadra khangdre da tawrise ba ekhoi silei siri kaigi miro leite na wari no sira khanjan mahuna dida hoida khanjilasu khanjinrasu laibangna bu tamlamladi thengna badabani chelu ya banati do tamnana cha puthore mapa da hanam mapi aduga George ta monsile cha paisi George tamnada haifedien khalaga cha do lawi cha do lawbada cha do puthoraklibado yenghauda yade matatani yengdrasu lawba yabani adubu tanja macha ma phangbada yenghaurage leibana yenglibani thanks tamna sunok fetok sali aduga mok mapada paptopi ba sisa tho aduga guli do jana ba cha thakpana di yaroi hoi jage ibungo isadi papsisa ba haina gadro sum baba na haidi ba aidi cha kaksini yarnida tamna su imunglom da changki
Jorsu sumang yakoibado yengna cha thaklami. Sinali sumang wereso napi macha ama phauba hauramdi. Tulsibong round dusu yamna nana wai terami. Hujik matamdadi tulsibongda leibakna wai ga teibisi ubu khidaba kuirabani. Sumangdugi mayai tulsibongdana ayuki mangan khurumbagi let macha ama lei khara laigi ising konda pikthana ising haptuna loiramdaigi dukna makalamna chaklibado ayuki saktam sidadi kaya bani thijariba. Joina horen phau leidori nangbo leiroiba halagi thabong mafam doina leigi. Joy di ingangai aduga sumna chamthore nate ipana haibadi thabong mafamda numidang wairam phau leidoi hangbani ne. Jorsu mamit khar khuzilaga ikaiba khanglami. Aina ngangluribasi karino haina khale. Ha thaba khar yam hobuda aisu ingangore torsi. Babadadi ai kona muchangage. Ngasigidi ai chalukhige. Adu hayamlaga thuna thongalomda thokhibado Joy yengna asumna khalami. Karino ni aina mabu tanboina khalajala. Unthoi daiso. Nungdangni thabana chak thongli damnana ensang mansili. Joyna phakma chamada makhong sangna tingthoka mayairi. Wari susani yumgi mi pula phamlingai duda. Angobi mama machasi thadokhrasi. Wahidada mama machani do Joyda pulabi angami. Aisu ahal loire honaba ngamdre. Nabungduna yumda lairabadi kharasu phadoba. Sajik phanba khotpasi nupi na khoina ngamgadaba nati. Migi sel dusu khara hanjin gisi ikaijai. Aduga iza thoibi gisu phone ama yenghorasi. Kaino baba imung manung dawna lairiba san mapi macha se thadose haisibu kaigino. Thaba sunungai jade. Yumda loiba sa sansi imung manung dawna nuksiribani. Aduba muksu sangi seba ningthina tawba ngamdabana mabuksu thanna pizaba ngamdrabani. Aduna muksu sina pharadrana khalami. Tamnadi yaningdabagi mapada wa makhatare. Ichilinauna piklingai sangom leira thakpangamdaba makoigi sangomna yolakpani. Makoina lairbai khoigi imungsida kaya mateng pangba. Awaba kaya se makoigi hautok minarakpani. Baba ai pamde makoibu yonthokpa ai pamdi. Joysu khara khaze kablai mapi naure. Karigidi nuksidani mane na nuksiribani. Tamnana sanbi mapi macha nuksibadagidi mane helibani. Awa nungai kaya si magana hena loinaraga labani. Hai, karidi upai lege migi selna khwang koira kansida. Ainasu hotnaba ngamdre. Mabuk thana pizaba sungamdre. Sine hena ipap langsilani ne noibo. Thabana hoida fazana yopi bangamba mi thiraga thadokrasi. Khoinasu mapuk thana pizaba ngamdre. Tamnadi kaya yaningdabana yaningde haiba ulami hagotuna thokre. Matai manau ani dusu amana mari yengna hauri. Karidi upai lei sinatana. Thadokrasi baba aduna phanani. Makha thangbugi sana jawbado san koithi thibani. Moigi san jersey ama leibidusu naharaga sikra male. San loiramaka hek loidabado nungaite amadi pami haibani. Aduda hangagi. Phare aduna san seba su yam phabani sana jawbado maram sumokpa angangni isa thoibisidi aina phajana themage. Joysu mapungni nungsinamo nangaina senthok lambi leitabana sangum sumduna imung puraibani. Sidai hendoktana machil manausu magi sangomna yuglaibani. Nukshida matamdo lairabai khoi ni ke wabase masu yaurkala ibani. Adubu hujikti aise sonjale kanana senabine. Yare baba tokpiro hatoknaba yonthokpadi natedana fazana yopigadaba mida thadok hausido. Salan loidaba minatabu sigi maichaksa khangdabagi wani. Aigi phamdadi yumda leiramba jiba ama chatkiba haibase imung manungi miyoi ma kainabaga chap mane. Yare khanjin mankre moi mapase nupigane chapek mane. Chaksu loire chak thirage adugane aikhoi mayam sathoasi. Numit kharani di chatki Jorse handakti yumda khara toina leire.
ꯍꯟꯗꯛꯀꯤ ꯊꯕꯛꯁꯤ ꯃꯥꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯈꯖꯤꯛ ꯁꯦꯝꯒꯠꯂꯒꯦ ꯈꯜꯂꯛꯏ꯫ ꯑꯅꯧꯕ ꯀꯦꯔꯤꯌꯔ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯄꯨꯝꯅꯧ ꯅꯧꯕ ꯑꯃ꯫ ꯏꯔꯨ ꯉꯟꯅ ꯂꯨꯖꯔꯒ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯔꯥꯎꯟ ꯁꯔꯠ ꯑꯃ ꯂꯤꯠꯂꯒ ꯖꯤꯟ ꯑꯃ ꯁꯦꯠꯂꯝꯃꯤ꯫ ꯀꯨꯆꯨ ꯇꯅꯥꯞ ꯇꯅꯥꯞꯄꯗꯅ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯄꯛꯆꯕꯗꯨꯗꯤ꯫ ꯃꯁꯝꯗꯨꯁꯨ ꯇꯨꯝꯂꯨꯕꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯁꯝꯗꯨꯗꯤ ꯀꯛꯇꯦ, ꯀꯛꯎ ꯌꯥꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯆꯪꯂꯛꯑꯝꯃꯤ꯫ ꯕꯨꯡꯉꯣ ꯀꯧꯔꯒ ꯆꯪꯉꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯣꯏꯁꯤꯜꯂꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩꯃꯥ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯑꯁꯨꯛ ꯉꯟꯅ? ꯊꯕꯛ ꯑꯝꯇ ꯆꯧꯒꯦ꯫ ꯑꯆꯥꯔꯅ, ꯍꯥꯏ ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯉꯁꯤꯗꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ, ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯇꯧꯔꯒ꯫ ꯀꯅꯥꯒꯤ ꯃꯤꯅꯣ? ꯑꯆꯥꯔ ꯅꯣꯛꯐꯦꯠ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯩ꯫ ꯅꯪ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯂꯝꯁꯥꯡꯒꯤ ꯅꯣꯏ ꯀꯀꯥ ꯉꯝꯕꯒ ꯃꯆꯥꯅꯨꯄꯤ ꯁꯨꯔꯨꯒ ꯂꯥꯛꯀꯅꯤꯅ ꯊꯣꯡ ꯊꯥꯛꯇꯅ ꯍꯣꯠꯅꯔꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩꯒ ꯎꯅꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯅꯣꯏꯒ ꯈꯪꯅꯕꯅꯤ, ꯅꯣꯏꯒ ꯑꯗꯨꯝ ꯎꯅꯖꯧ꯫ ꯑꯗꯨꯒ ꯑꯩ ꯊꯕꯛꯁꯨ ꯂꯩ꯫ ꯏꯃꯨꯡ ꯄꯨꯂꯞ ꯄꯨꯟꯕꯗꯣ ꯏꯃꯥꯅ ꯄꯥꯝꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯁꯛꯁꯨ ꯑꯃꯠꯇ ꯈꯪꯅꯔꯔꯣꯏ, ꯑꯗꯨꯅ ꯈꯪꯅꯅꯤꯡꯕꯒꯤꯅꯤ꯫ ꯑꯩ ꯍꯦꯟꯅꯔꯣꯏꯗ, ꯊꯕꯛ ꯂꯩ ꯍꯥꯏꯔꯒ꯫ ꯉꯁꯤꯈꯛ ꯂꯦꯞꯄꯁꯦ ꯌꯥꯔꯣꯏꯗ꯭ꯔꯕ? ꯌꯥꯔꯣꯏ ꯃꯤ꯫ ꯖꯦꯀꯦꯠꯇꯣ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯁꯨꯔꯨꯒ ꯉꯝꯕꯒ ꯂꯥꯛꯂꯤꯗꯣ ꯑꯃꯨꯛ ꯎꯅꯔꯦ꯫ ꯍꯩꯃꯥ ꯕꯨꯡꯉꯣ, ꯉꯟꯇꯥꯅ ꯀꯗꯥꯏꯗꯅꯣ ꯅꯪꯗꯤ? ꯊꯕꯛ ꯑꯃ ꯆꯧꯒꯦ ꯇꯧꯕ꯫ ꯀꯀꯥꯒ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯗ ꯆꯥꯃꯤꯟꯅꯁꯤꯗꯅ ꯉꯁꯤꯗꯤ, ꯑꯗꯨꯒ ꯆꯠꯂꯣ ꯏꯆꯥꯒꯤ ꯊꯕꯛꯇꯣ꯫ ꯉꯥꯏꯍꯥꯛꯇꯨꯒꯤ ꯉꯝꯅꯕ ꯈꯨꯃꯩ꯫ ꯀꯀꯥ ꯑꯩ ꯅꯪꯅꯕ ꯂꯥꯛꯀꯦ, ꯆꯧꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯒꯝꯒꯝ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯔꯨꯗꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯟꯅꯔꯤ ꯖꯣꯔꯖꯅ ꯆꯠꯈꯤꯕꯗꯣ꯫ ꯉꯝꯕꯅ ꯍꯥꯏꯔꯤꯗꯨꯒ ꯇꯥꯕ ꯅꯠꯇꯦ, ꯇꯥꯗꯕꯗꯨꯗ ꯑꯃꯨꯛ ꯈꯖꯤꯛ ꯀꯟꯅ ꯇꯧꯔꯤ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯉꯝꯕꯅ, ꯑꯁꯤꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯍꯥꯏꯗꯣ꯫ ꯉꯝꯕꯅ ꯍꯥꯏꯔꯤꯗꯨꯒ ꯇꯥꯕ ꯅꯠꯇꯦ, ꯇꯥꯗꯕꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯀꯧꯔꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯧ ꯕꯥ ꯆꯪꯉꯁꯤ꯫ ꯅꯪ ꯀꯧ, ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁ ꯌꯥꯔꯦꯍꯦ, ꯆꯪꯉꯁꯤ ꯑꯩꯈꯣꯏ ꯕꯥꯁꯤꯗꯤꯕ꯫ ꯒꯦꯔꯦꯖꯇꯒꯤ ꯃꯥꯒꯤ ꯖꯤꯞꯇꯣ ꯊꯧꯗꯣꯔꯛꯂꯒ ꯍꯥꯏꯊꯔꯛꯂꯦ ꯇꯝꯅꯥꯈꯣꯏꯒꯤ ꯂꯩꯀꯥꯏꯗ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯅꯨꯃꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯅꯔ ꯃꯇꯨꯡ ꯊꯕꯥꯒ ꯖꯣꯏꯒꯁꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯤ꯫ ꯖꯣꯔꯖ ꯆꯪꯉꯛꯄꯗ ꯎꯕꯗ ꯊꯕꯥꯅ, ꯕꯨꯡꯉꯣ ꯏꯆꯥ ꯂꯩꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯃꯥꯅ ꯐꯝꯂꯝꯕ ꯃꯣꯔꯥ ꯑꯅꯦꯝꯕ ꯁꯦꯒꯥꯏꯕꯗꯣ ꯖꯣꯔꯖꯇ ꯄꯤꯔꯛꯑꯝꯃꯤ꯫ ꯖꯣꯔꯖꯁꯨ ꯈꯖꯤꯛ ꯅꯣꯛꯑꯒ ꯐꯝꯊꯩ꯫ ꯏꯆꯥꯒꯅꯦ ꯑꯝꯇ ꯎꯅꯅꯤꯡꯗꯨꯅ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯐꯔꯦꯗ ꯏꯆꯥꯅ ꯀꯣꯏꯊꯣꯔꯛꯏꯁꯦ꯫ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯖꯣꯏꯅ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯆꯥꯒꯤ ꯁꯦꯜ ꯈꯔ ꯁꯨꯝ ꯕꯕꯥ ꯍꯣꯏꯅ ꯍꯟꯖꯅꯤꯡꯕ꯫ ꯖꯣꯔꯖ ꯈꯔ ꯈꯖꯤꯛ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯟꯖꯤꯟꯈꯤ꯫ ꯃꯥꯅ ꯇꯣꯏꯅ ꯂꯥꯛꯄꯁꯤ ꯁꯦꯜ ꯂꯩꯈꯤꯕꯅ ꯂꯥꯛꯄ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ꯫ ꯃꯇꯨꯡꯗꯁꯨ ꯏꯕꯨꯡꯉꯣꯗꯒꯤ ꯁꯦꯜ ꯍꯪꯕ ꯉꯝꯃꯣꯏ, ꯑꯗꯨꯅꯅꯦ ꯂꯩꯔꯤꯉꯩꯁꯤꯗ ꯈꯖꯤꯛ ꯏꯄꯥꯅ ꯍꯟꯖꯅꯤꯡꯕꯅꯤ꯫ ꯕꯥ, ꯁꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦꯗ, ꯀꯣꯟꯅ ꯇꯞꯅ ꯁꯤꯡꯉꯁꯨ ꯌꯥꯏ꯫ ꯕꯕꯥꯁꯨ ꯁꯦꯜ ꯇꯥꯟꯕꯁꯨ ꯉꯝꯗ꯭ꯔꯤ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯤꯡꯗꯣꯏꯅꯣ? ꯌꯥꯝ ꯂꯥꯞꯅ ꯂꯩꯅꯈꯤꯗꯧꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯕꯕꯥ ꯍꯣꯏꯗ ꯁꯤꯡꯉꯣꯅ ꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯇꯣꯏꯅ ꯂꯥꯛꯄꯁꯤ ꯁꯦꯜ ꯊꯧꯕ ꯑꯣꯏꯅ ꯑꯃꯨꯛ ꯎꯔꯖꯥꯠꯂ ꯈꯪꯗ꯭ꯔꯦ ꯕꯕꯥ ꯍꯣꯏꯅ꯫ ꯍꯩ ꯅꯠꯇꯦ, ꯍꯌꯦꯡ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯂꯧꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯟꯅꯩꯁꯨ ꯁꯤꯡꯕ ꯉꯝꯗ ꯀꯣꯟꯅꯁꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯅꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯦꯜ ꯈꯔꯗꯣ ꯑꯃꯨꯛ ꯃꯁꯤꯡ ꯊꯤꯅ ꯍꯪꯉꯤ꯫ ꯏꯆꯥꯅ ꯀꯌꯥ ꯄꯨꯊꯣꯛꯄꯤꯈ꯭ꯔꯕ? ꯕꯥ, 50,000ꯃꯨꯛꯇꯤ ꯄꯤꯕꯤꯔꯛꯑꯣ, ꯁꯤꯐꯥꯎ ꯂꯧꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯗ ꯕꯕꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯨ ꯎꯕꯗ꯫ 30 ꯈꯛꯇꯤ ꯆꯪꯉꯝꯃꯣꯏꯗ, ꯁꯤꯁꯦ 50ꯁꯤ ꯂꯧꯔꯣ꯫ ꯂꯦꯝꯍꯧꯔꯤꯕ 10ꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕꯤꯔꯒꯦ꯫ ꯕꯥ, ꯑꯉꯥꯡꯒꯤ ꯃꯣꯕꯥꯏꯜꯗꯨꯃꯗꯤ ꯑꯩ ꯂꯩꯕꯤꯔꯒꯦ꯫ ꯕꯕꯥꯅ ꯑꯩꯗ ꯄꯤꯔꯛꯏꯕ ꯁꯦꯜꯁꯤꯗꯒꯤ 10ꯗꯨꯅ ꯍꯌꯦꯡ ꯕꯕꯥꯒꯤ ꯆꯠꯅꯗꯧꯕꯁꯨ ꯂꯩꯔꯤꯕꯅꯤꯅ ꯊꯝꯖꯟꯕꯤꯔꯣ꯫ ꯏꯕꯨꯡꯉꯣ ꯌꯥꯅꯤꯗ, ꯏꯃꯥꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ꯫ ꯌꯥꯅꯤ ꯏꯃꯥ, ꯐꯣꯟꯗꯨꯃꯗꯤ ꯑꯩ ꯂꯩꯕꯤꯔꯒꯦ꯫ ꯌꯥꯝ ꯂꯥꯟꯅ ꯑꯃꯨꯛ ꯏꯃꯥ ꯑꯣꯏꯅ ꯈꯟꯗꯣꯏꯖꯥꯠꯂꯣ? ꯈꯟꯗꯦꯗ, ꯏꯆꯥꯒꯤ ꯃꯇꯦꯡꯁꯦ ꯌꯥꯝꯃꯟꯗꯅ ꯕꯕꯥ ꯍꯣꯏꯗꯤ ꯏꯀꯥꯏꯔꯕꯅꯤꯅꯦ, ꯀꯩꯁꯨ ꯊꯣꯛꯅꯕꯁꯨ ꯅꯠꯇꯦ꯫ ꯕꯕꯥ, ꯁꯦꯡꯅ ꯁꯦꯜ ꯆꯥꯎꯅ ꯇꯥꯟꯕ ꯑꯩꯈꯣꯏꯗꯤ ꯈꯔꯁꯨ ꯃꯇꯦꯡ ꯃꯤꯉꯣꯟꯗ ꯄꯥꯡꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯣꯔꯐꯥꯟ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯨꯗꯤꯡ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯏ꯫ ꯃꯇꯦꯡ ꯇꯧꯔꯤꯉꯩ ꯀꯠꯊꯣꯛꯏꯉꯩ ꯃꯥꯏ ꯄꯥꯛꯄꯁꯨ ꯍꯦꯜꯂꯦ, ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ?
mayamgi mateng tawba misu khara tholaktradi karamaina chakhotkani isa isa ge khanbanabo kayam chakhotba purakani ge hoiba angangi phone dumadi aiga leminawrage laikibro baba mabo magi apamadu yenghalaga puna chatminawrage laikibani magi di si pamdi leitabani iyada yabani da thabada ngonslei mama se sel sisu paksi sida hapsilam angang du kokthopiro mabung lai ngi sidane phone do yenghauranaba adu natrabadi leiba chatfribase oiroi koire George da halani disu adum koinadre drodo tawnei thaba sutam na hogalaga imung nomda changkhre ngahak leraga mama macha da muthokminai nang dada siga chalaga ne noigi mobile do ama leiminaro magi gari yauri ngisida as ima ai do paira kai dong na duino paining de baba gi oina hidak leina ba thamjilo ai sanbi yon ki ba ge du maina kapa huna de ko mamai mami ni pum kai kapak pani kapo bagi makhol du so khara khajik siri Bebija, angang api potongna nang sidi ba. George mathanta nubi sigi masak yengna. Aidi kanana kari hairak paino mi halu ge tawraga sanbiyon bere. Sidani ni. George mathanta nubi sigi masak yengna khalami. Aidi kanana kari hairak paino mi halu ge tawraga sanbiyon bere. Sidani. Aini hene sum shirisi. Mana kapasuba khuding sumna thamoida lairiba magi kakhase sum chakthoraiba George to khajak mana yingami tamnada aduga mo Bebija nangi mobile ama igminaro sei nang suyumda sumleshin bado ifa fakchelani mati ma koitho singha jo nga koitho jo haigam dana ne mapan thokman dana kainom tawrabani masise lisabi natadongna Asumna tamna su George ka mobile ba thongminarakhlami tamna su George ta wa khajak koidena ngangli khara toina loinarakpana gari thongna George na kai company ge paungi ame hekte ai MI Samsung Oppo Apple leidana adudagi apamba makhalo ai gidi apamba haibam leiti ai gida makta thungbirakpado adu pami asumna dum hinga bane di Khara khazik artha phumba wahini ngasigi mathwai ga nungai tana lerembaga masa matomda masada waraudun haijei sanbi ga yolino baba na bada changkhiba silyam do singnaba ahaloi baga khona basungam re hai oho aduga nangdi kai gi kapiba kaisu tawdena kapaya bana tida aidi oida bangang base yadeko aduga mana nungai tabase Haidu ga tamthogana khara phabani hainingdragabudi kisu kaide lairba khoigidi mapi macha tuna yamna mateng tawre ayu khudingi sangom sungaga yolini chakhau sa thanglei bani mukhoina miweba khoise minungsi yaude aikhoige khajik achinbagi tumakta moibi yumda loibani sani haidana hekte yonthui selgi mayase khalle umnamakse selai tabanani seldunani Aikoina yeloiriba nga yoiba khudingse aikoigi khajik komna nabani makoina aikoigi awaba madi kopiramedana aduna sida mainam toksaluno ado nangse class kya bok tamugi class palakpaduda tamna kharadi maithong makselei lairik tamde haiba ikaibagi dinati hokhiba matamda thokiba thaudoksingdo ningsingdabani tamdre ten karapata tokre Oh, family problem nara. Sure, pulap sure. Asi haiduna mo mapira chile. George mana kari ehen bahai rabano khale. Nungdi nungai zadi tamnagi matampum namakta ning bakai bagi mamisi. Kesuna tabo marama magiso hekta mapukning nuksibagum tauba. Magi mong sida kidang de mukso yaning daba phawri kemali haiduna. Aduga mukso karama maning thungdababu leibano haina asum tawribano haina sukhale nangse hekuraga aigi chal suno chubido hekta ningsingai aduna hekta nuksi aingoda wabade kanang ngamdeba aibudi yam kina chatpane adu waiso khara sathi ba sabai wani lonadi yam nuksiri poni tamna su khitang noglei aduna ina nanglun tawbada ko nang atopa wakhal khanganu ko
Nangi furida musulaibi khoi ichengisu tame nangna sum black the litpado nangna pamjarasu machu naiba nangna ga se chabado yingningi phajadau male yam pakchani bo tamna sule liba furituda amugengi aduga amuk itap tapna machu naidraba masu thoktraba punsisina karamba machu amamok sangko haibano amambane aidi anganbagi saruka khatnaraba amamba marakta hingliba mangal yaudriba anauba mangal amagi asasu hangdraba inida amamba budi sengna kizaba adubu mapoksinadi amamba rakta hingwa haina inthokpiramlaba aini jor sandakti khara khajek tamna yenglami tamnada aduga mukso ingna nangi punsida ningba thungdaba kya malerungani adubu pumnamakto mayokna batamo haukiba punsina hojage punsida wahan baunade noyamna ngangwari nungaina leheningi tangka khudingmak nungaina haina tas tawrga chalhaningi nungaiba aigidi nungaiba loikre siba ngairibani pangdabi oibana thangna phana isa tomta sijaba ngamdabagi siba ngairi asiba mahak lakpa ngairibani sina hinglibani aisi asiba kauba laido ngairini kumlakliba pakhum khudingna karigi thamoida tingkhang amana thingbagum chaina phawbano George ki thamoida tamnagi pakhum khudingna khangchok choksilhalami thamoi gi fibam aduga mana kemali haina khalubadusu masagi marama malayamgani chingnari haurakpadagi khangni tamnagi mafamda karigumba ningamdaba kaya amadi leire haiba laire haina maning thungdre sigira khalubani adubu sinataba atopa maramama leibrana chingnari tamnani magmaksan badu bada lawanga chikom phomamada purei chinglambini mi kya chanade lamhangni sorokti yamna namatik nana kolai tharami sorokki mataida khara plain oiba mafam amada gari do khami tamnada yenglaga amok wakal sontharabadi achiko mafamga marup oiningbani asing manuksir ngahak chakisi nangi maindo khara singduksi asi haiduna gari degi kumthakre tamna su gari degi kumtharaklami makoina gari khamni dudegi kitang chathogana lokhani aduga plane oiba matik to khara yamna de paklami lampaki type napi sing so hori George na lepi dugi nakanda changsilaga mahak slepawi mafam se ingbani asangama nubasisu minungai bani nungai trane tamna koi bedo yenglaga nokfe tawri aidi amamba marakta nahini niyoiba khudingmak magi apamba loina lei agan bahinaba amamba bu pamsaba nungju tha khawrangba kalen thagi maisabu khoidaba khajikna sonpikna pirakpa pakhumduda George to mugenglei hangningbani karina ning thungdabano adubu makol thokna hanglubadi ngamdri aina angan bahine drise chingpat turel je jiba panba pumnamakna aingonda noknarakpa komoi makhoida nate khudingmakna aibu noknei thawai panba jiba khudingmakki nokna phamni sayuda khongthang kairubana tamna nangi punsida thengna khiba wabadudi ai hanglaroi adubu nangna wana leibidudi yengba nuaide nangna ningba kaina hingbasi ai yengningde aina fau sumna khaladi nangbu poiba ima babari kai forongani asuk chahi nauriba nangna kaigino nakok thakta awaba potlu maya mama thangat pagom nasana nasabo maning daman mangamdribase aina thangat panati thangat pirambani ikok thakta mahakna ai bunsibu senbiba sakudaba mahakna mapok thinasu tamlambani ai supamdi adubu laroroigi yadabani sidabu aina kamaina nuain hingdoino ai bunsi wari khangdaba mina ai bu thongna yaude chaibani makoina nangonda charido nangmu nungshibagini nangi thongna hapini hare ai thongna do leirage mayanga manana suhinglage aduga karigino moina ibu mayam maraktagi inthoise waina makol thokna chapmane haina lauraso manungdadi ekhoigumba kayabo hangoibani hingdraba ise hingkhona mayam changdana phajalaga otpani aigi mapoktadi nongdamna punsi amagi nungaiba tangkakase amata tambiramdri themgi sungamdaba themnaroigisu
pirang sing bangamdaba taitok khanba taitok pasungamdaba thongna leiba ngamdaba thongna phutok ngamdaba matangni nupi sigi chena maraksida masu yakshin ba khaktani ngamni basi asukuina phumlakpa thamoi gi pendaba mapawdo ngasidi achikpa mafam sida lamnan magi mafamda tamlami tamnaso warona so hari magi mapoksida pendaba phongdokphamso lehenbidaba naitom hinguro haina tharakliba ise thongna yadidi karamna haigani asukuina naitom hingakni ipang leitabagi piranga marup oijabada thongna yaudi jaibadi langani nantarakliba ifut kairaba mitki pido teithoknaba laknai makhut ani changduna jorsu changsilaga mathanungda chena konsinuna thamningni nungsibi mana kapado malang mamana bo ohoningdi loduna thamningi karam jawba taimungsidagi pocketagi rumal do lakthokuna mana tawjaning bo khudingsi rumal sida oini sinari magi thamoina khoidawjabi mahaksigi pirangsi ngasigi oinadi nangna mating pangduna taithokpiro sinakhibani mayek singna taithokpa ngamdrasu nangna namba khaidi taithoklamu sinaduna tamnagi makhutta makhutna amana thangalaga paisilo haina punna mo khut ani do paisinmini rumala du suyawna tamnagi khuttuga siri athing balai tringai tanja phanglingai da imaga baba gu tringai da ai penam ta kapchage